Lakhipur online puthok saba December ki tang tara Laibak pokpa numit ki Khomjinba Pao tabirase Ahanbada marui Pao Barak Tampak ki nauna mantri oiraba Kausikra emasung Krishnendu Palda makhoi ki mantri pham sinakre Jiribamda inner line permit facilitation center ama hangdokre WMC Women Front na December 12 Singirbonda Nupila numit pangthokadori Siljar da thokiba lambi ki khudong thiba thodokta ama sire amana asoka panangle Sagnai raba samasebak Rudrajit Laisram na laikidabata awapa phangdoragle Manipur ki district mapanda chayol ahum hena internet mobile data service thinglamba ngarangdagi lauthokre Khundongbam Suresh ki Saideng Lairik Masa Pandaba Tin Phongkre amasung archery ki sub junior selection trial da Kasar ki M Victoria khalakle Hauzik mapungoi Pao tabirasi Chief Minister Dr. Himanta Bisa Sarmana Luchingba Assam Cabinet ki Mantri Pham Khara Hongdok Hongjin Tawkre Barak Tampak ki nauna Mantri Oikraba Lakhipur ki MLA Kaushik Rai Patharkandi ki MLA Krishnendu Palda makhoi ki portfolio sing sinakre Mantri Kaushik Rai da Barak Valley Development Food Public Distribution Consumer Affairs loinana Mines and Mineral ki pham sinakre aduga Mantri Krishnendu Palda Fishery, Public Works, Roads, amasung Animal Husbandry and Veterinary ki pham sinakre. Ngarang ayuk pung 12 taba matamda Jiribamda matam kayagi mamangdagi saba loiduna leiraba Inner Line Permit Facilitation Center Manipur ki CM Nongthoma Birena video conferencing ki kuthangda hangdokre. Hangdokpagi Thauramadu Jiribam DC Krishna Kumar, SP Jiribam KH Robinson, ADC TH Manoranjan Amadi Ate official Kayana Sarujaki Hairi. Lagliba December ki tangtarani thoi Sagol Sanimita Kasar Singirbon Haisnam Lakai Dalaiba Umagi Community Hall da Nupila Numit ki Ningsing Thauram Ama World Mitai Council ki Women Front na Sinlang duna pangthokadori Thauram asida mifamapu oina L Sangita Devi President Women Front World Mitai Council Mithunglen oina Bijoya Singha Inspector Handloom and Textile Lakhipur Ikai Khumnajaba Mithung oina Dr. Y Kishore Singh Senior Medical Health Officer Lakhipur PHE amasung akhanaba mithung oina Sanalembi Devi Human Rights Activist and Social Development Professional loinana thoidokpa mithung oina Dr. Puspita Devi General Physician na saruk yabigani nubidasida mayamna lengbiraktuna layoi kraba ima sing adugi maphamda macha masu oiriba singna haikat lekat tamba sida saruk yaminasi haina WMC CEC gi Information and Publicity mutum gunadhon na paujelakli Machanupi luhongbagi Siljar da poche leiba chatkiba Udarbon Sal Ganga ge Moinuddin Loskor mayumda mukhalakidre ngarang nungthilpung ani makhairom tabada masenupa ga loinana poche leiraba matung Siljar dagi Udarbon tamna scooter da halakpagi lambida Siljar Imphal National Highway gi Rongpur Akhra manakta maningrom dagi Khongjel yangna lakiba Jagannath Travels na thombada thodokphamda scooter gi maningda tonglakiba Moinuddin leikidabani hairi Thaudok aduda masenupasu asokapan nangki matungda night super adu Baskandi police na tanadunu phakhi police na asibak chang adu postmortem gi damak Silchar Medical College ta thaki Manipuri chanura khorjelup Assam gi maigetagi handakta nauna APSC exam da maipaklakrabi lamdamasigi chanura konom lamnganbi APS amadi usam ningol laisomongbi Renubala Devi Assistant Accounts Officer bu lengyan fi amamam khudol tamduna ikai khumna board kre ngarang ikai khumna bagi khongsa duda Manipuri chanura khorjelup Assam gi member sing Thoksom Anjana Sagapam Premabati Kabrabam Anita Laihau Thabam Dhira amadi Wahengbam Bidapati na chingba miyoi singna saruk yakhi Khomjinba Pao Lakhipur West Bazar gi PHC manakta leiriba Healthcare Pharmacy da makhal makha ana layengi damak maming leiraba Dr. Kayana layenga dori Arthritis
paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 6 phawba layenggadori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung 6 phawba layenggadori adongi khudongchaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PAC manakta leiriba health care pharmacy gi maigi dagi khangalakli Sagnai Samaj Sebak Rudrajit Laisram na laikidabada awaba phongdokpagi mifam ama ngarang Barak Museum and Library Bontarapur Kasar Assam gi sanglenda Manipuri Sahitya Parisar Assam Bontarapur Branch Manipuri Sahitya Parisar Assam Saint Catherine Branch amadi Barak Museum ahumna silangduna pangthokre mifam aduda Aurongbam Rajmani LP Mall K Osini Kumar amadi L Babahna Chingbana Laikhidraba Rudrajit Laisramna hinglingaida mahangna pangthokpiramba thabak thorom kya bupalladuna wangangkhe Loisilakpada Laikhidrabagi thawaina lairam lenda ingna chikna leirunaba minute ama tumina leptuna thoni sakhi panbayai Saknairaba Samaj Sebak Rudrajit Laisram haukiba December ki tareta Guwahati gi Lanai Hospital amada laikhidabani laikhidaba matamda masagi chahi marfumathoi sukre ingkumja lising amaga chamapan humbutara dagina lising amaga chamapan marfutara phawba mahak Akashbani Guwahati gi part time correspondent oina thaupu birambetanatana Dima Hasau Jila Congress Committee gi senior vice president so obirami Manipur ki district mapanda chayol ahum hena internet mobile data service thingduna thamlamba du ngarangdagi lauthokre panbayai Manipur da oirakliba phibam asida ngasidagina numit 15 ni romgi mamangdagi chiribam yauna Manipur ki district mapanda thogoningdaba thodok sing thokpa thingnanaba mobile data service thingjenduna thamlakibani haire Jairipok Thambalnu Sahitya Marupkam Library Jairipok na sinlangduna Khundongbam Suresh na iba saireng lairik masa pandabatin haukiba nongmaijing nimita Manipur Press Club ki Loktak Hall da phongkre Thauramda Andro ki MLA Thaunaujam Siamna Chief Guest Lup ki Vice President Rajendra Mutumna President aduga Professor Rajan Toijamba Angtha GP gi Chairperson Thiam Manihal amasung DM University ki Assistant Professor Loitongbam Kiran Kumarna Guest of Honor oibiki Thauromasida Sagnairaba Ahiba Singh Pralhad Sharma Sarat Salam Dr. Thoksom Chandra BTSA ki State President Dr. Rajkumar Gunachandra na chingba miwe kyana sarukjaki Bharatiya Dalit Sahitya Academy ki Nifu Suba National Conference of Dalit Writers Delhi ki Panchashil Ashram da numinini chumna pangthurakhiba thoram ngarang loisinkhre thoram asida masak naiba Manipur gi miyoi kaya dasu National Award piduna ikai khumnaki Dr. Ambedkar Distinguished Service National Award miyoi taramatoi khangalakpada hanagi Arts and Culture gi Assistant Director oirambi Haubam Chitra Devi Retired Vice Principal oirambi Housingna Visiting Faculty Dr. R.K. Indira Devi loinana Ambedkar Fellowship National Award ta Mayang Lambam Rohit Mitei Malom Gurumay Memcha Devi Wangkhai Ningthaujam Roshan Kongpal Thaudam Sanathoi Kakwa Elangbam Premananda Naharup Thoksom Amusana Devi Kyamgai Pangambam Bachapan Yaurakre Loinana Chahi Miyoi Amakakta da piba Maharishi Valmiki National Award 2024 Khalakpada Hauzik National Secretary su oiriba Dr. Yumnam Mahendra Kumar da Lemjaningai oiriba award asi pirakpada Dalit Sahitya Academy Manipurna harauba amati thagatpa phongdorakli Iningthau sana jawba leisembagi yathang matungina Utra amadi Ukal anina haukiba December gi taretagi sana konung Utra sanglenda Amai Batara Pena Asai Batara Amai Bitara gi kutpu amana mathang chathagadaba tangkhul nurabi gi training hautokre
Maruoina tangkul nurabi gi nungi oiba param kaidana atopa ahen ba hapsin ba tawdana leiba ka sigi leiriba umang lai laibung khuding makta chap manaba machat amada chatminaduna hena phajaba mongda pangthokpagi training ni haina sana konungi publicity secretary gi cherol amada phongdoragli lamda masigi phajaraba lai haraubugi machat asibu hena khumang chawsil hananaba tungi mirol gi damak ining thogi mityeng makhada anga mathau singaloinana thoromasi thabuma machupna pangthokani hairi Archery Association of Assam na sinduna Surusujai Stadium Guwahati da December gi 9 da pangthokiba sub junior selection trial da Kasar jila gi oina recurve ta saruk jakhibi M Victoriana Assam gi oina marisupa taduna Rajasthan da pangthokadaba sub junior national archery competition da Assam gi mahut sinduna mahak saruk jaragani haina Kasar district archery association gi assistant secretary M Manito na khangalakli Masana sigi team amada sanaroi marina saruk yagani panbayai selection trial asida Kasar jila gi oina Indian round compound amadi recurve masana singda punna sanaroi nipana saruk jakhi Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuromassage acupuncture acupressure sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu energy healing center rongpur part 2 aduga city chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tawbirak namaning singjari বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা গেছে পাউটাও পাততে পারে আগে পাউটা ভাড়া থাকতো পাউটা ভালো করে ভালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে হ্যাঁ আমার নাম প্রদীপ কুমার সিনহা আমি বলজুড়ি থেকে আইসি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গায় দেখাইছি দেখায় ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি জায়গায় যাই আমার বাড়ি Aroibada maruoiba pau amukhanna Barak Tampak ki nauna mantri oiraba Kaushik Rai amasung Krishnendu Palda makhoi gi mantri pham sinakre Jiribamda inner line permit facilitation center ama hangdokre WMC Women Front na December 12 Singirbonda nupila numit pangthokadauri Siljar da thokiba lambi gi khudong thiba thodokta ama sire amana asoka panangle Sagnai raba Samaj Sebak Rudrajit Laisramna Laikhitabata awaba phongdoragli Manipur ki district mapanda chayol ahum hena internet mobile data service thinglamba ngarangtagi lauthokre Khundongbam Suresh ki saideng lairik masa pandaba tin phongkre amasung archery ki sub junior selection trial da Kasar gi M Victoria khalakle Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare